Khul Ngakpa Hatpa yaningde, Khul Ngakpa Phaba Yaroi, Khul Ngakpa Hatpada Chennaba Police Commando shing Cheirak Pigadabani amadi AFSPA 1958 louthokkadani haiba demand kaya touraduna Ghari Makha Leikai meeyam ngasi wakat chatthakhre Ghari Makha Leikai Women Development Association Ghari Youth Welfare Association amadi loya lokang leipangna sinduna Ghari Makha Leikai de chatthakhre wakat meepham aduga mari leinana ningthaujam binakumari kaubi nupi amana hai Manipuri integrity kannabagi damak tumba chaba khangdana thawai khubakta haptana leiriba Khul Ngakpa sing maram chadaba ek pansinduna phanaba honariba ase yaba ngamloi mase khudakta lepiyo state asegi police station tarukna konba mafam singda nauna AFSPA thamjilakliba ase athubada louthokkadani handak salungfamda mara lejadraba Khul Ngakpa ama police na hatkhiba amadi Khul Ngakpa kaya ama phakibagi thawong adu yaningde thawdok aduda chenariba security force ahakpa Cheirak Pigadabani Manipur thukainaba honariba kuki terrorist sing hana lakshinaba honagadabani Manipur thukainaba honariba sing asigi mathakta lengang akan action lokhatrabadi miyamna hena kanba khongjang jangsilakani haina mahangna makha takhi ngasi ka thana sahi ani surakadawraba asida tumba chaba khangdana ekhoi maitai gi bu ngangnabagi namakta Manipur gi integrity bu kananabagi namakta leiriba village volunteer forces sing asibu maram chadaba ek lo mayam ama panselakanda ngasi paleba government asina phanaba koitan tanaba aduga pharakanda makhoi lokap tan namsin lakanda ek mayam ama panselakanda harassment piba aikoida aki akhang poanba masi khudakta lepiu aduga armed forces special power act 1958 lamdam masidagi lokthokpiu aduga maram zadana karigi damakta police station tarukta amuk nongna thamjilaknibano masi aikoi yajaningde aduga salungfamda mara lejadaba Koi village volunteer forces ama hatpa aduga kaya ama phagriba madugi chapchaba maduda thengnakiba chenariba police drug forces sing ahakpa Cheirak Pigadabani makoi thabaktagi terminate tawgadabani